Honorable Siamna, masi ako na pizariba, memorandum, tarit maksya, responsibility amanta lawtra. Mana, adagi hausiki, Manipur dalay riba, tampak dalay ba, step forcing sa, magi power si amta yaw, si mag direct mana, Honorable Siamna mayam da haibire aduga, Thainagi, matamamagi, Honorable, wigi XCM, ibobigi matamdadi, wigi step forcing sa, thongayam lay, power yam na pai, power sakti sinay, haujikti mihan mipun tawdanabagi sakti moida kan control tawgre aduduna koigi law and order se ngakpada kitang kano tawrine na dumahare na tampakta lairigida asi ana thoiba tampakta di kapi basna kamaina moida mi hatanabagi kanu piri bano kapi piriya na hairaga karigi misimi na tho alibano na hangba matamda mana dumaina haidi hujik moigi kari lamaba atopada bot tawri adudagi kanu mayam ama thajalakini ada samay phan thajalake haibada mana yaningdre samay phan di pamdre aduduna biasa kumboina thajan birona dumai toroga ngainaraga leibani tha mari manga sangini sigi solution ama purakna buhotna bada hojiki oina di responsibility amta lawaktra mihami pun tawdana ba kanta tawdana bagi moida order ma thokre aduduna moise power yam sole matamamagi action ibobigi matamdadi power yam kalisimak direct haibire kuire sidi BJP gi sarkas na lakpadagi thokiba hotne haba akhoi side dagi apam bhairam bajina hoina mapalamda bot ki duty sakiba security singdo moise halaga arrangement do adum khara sintok sintin tawge na hai singdana akhoi mapalamdai lakpa army hai tare forcing do thamaga akhoi tapaktana akhoi state ki se thambana adumai hai aduga akhoi na haibasina sigi posinga nai maraksida akhoi ki irang che angang sing si ju khoi phajan basu mama sing jina khatang chu ware ko kaino da tension ngakta leinarabani na aduna sigi maraksida asi na asi am tholabani na akhoi na sem gi saita haisina mapalamda duty sakiba security force mayam se ngai boina akhoi hauji ki oina akhoi irang se semgi side gi akhoi na kitang di control tawbiyo haiba akhoi apam je prajana kaigino da sum si hajikta su si tawnari sini akhoi mama singsu isa sing thobani na matung inare isa singsu su gyan ta bang akta oide gyan ta ba kharan ta re ta dam ni na side gi akhoi na si tawnu no ha ga moina side karan lama mu tawni dei mama singsu tension ngang laibani na akhoi kasu na tab da akhoi maitai masen sida adum yengthina raga irang sagan na lairaga akhoi punsi sumang ni aso pan soina ya laini aduna akhoi na sar sem da haise akhoi gi ngakpi sembiro sana haisina magi aningwa pamje hajingma akhoi noide haidokpa yade kaino da aina haidoraga aina tawba ngamdradi ai sem ori se tha ani ga numi kharani khak oibanina ai adude haiba ngamgiro ai matam kitang changni haireba semgi saitagi anamba mantri loi sure sida govinda yauramde aduga akhoi khurai gi akhoi onaben yai ma yauramde aduga hingangi ma yauramde atai di loi su hore haji khodi kitang thummalli ai adugi poto haidu khiroge hai mana aisu oiba kuidri aisu like tamba gumne aduna aisu mayam mantri mayam siga khanaraga moide suggestion lawaga aise tawba yabadi tawge adubu hauji phodi noida haiba se aina ngamde aina hairuga tawba ngamdraga di prajana akhoi waro ni haibe ba da akhoi haina hajiki irang se sumai sum tawlai raga di akhoi sisu sini soksu sokni subam jabam angang sing isa sing laila su tam som ta phangjam ni na sida semgi side ki kitang control tawraga santi kitang leina ba se matam si hotna biyo na akhoi apam ba hairam me ba